Hello everyone, ngasiꯒꯨꯝ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯈꯥꯃꯦꯟ ꯕꯣꯔꯥꯒ ꯃꯣꯔꯣꯛ ꯕꯣꯔꯥꯒ ꯑꯂꯨ ꯕꯣꯔꯥꯒ ꯑꯗꯨꯒ ꯈꯥꯃꯦꯟ ꯕꯖꯥꯔꯒ ꯌꯥꯎꯔꯦ ꯉꯁꯤꯒꯤꯁꯦ. ꯁꯤꯒ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ. ꯑꯩꯅ ꯆꯥꯗꯣꯔꯤꯕ ꯃꯊꯦꯜ ꯑꯁꯦ ꯑꯩꯅ ꯍꯧꯖꯕꯅꯦꯕ, ꯏꯁꯥ ꯏꯊꯟꯇꯀꯣ ꯍꯧꯖꯕꯅꯤ. ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯃꯣꯔꯣꯛ ꯕꯣꯔꯥ ꯁꯥꯏꯅꯦ. Grazie. Ano? 오, 살.
ꯏꯃꯥꯁꯤꯅ ꯌꯥꯝ ꯆꯥꯕꯁꯦ ꯉꯝꯃꯛꯇ꯭ꯔꯦ. 와, 하오요. 고마워. ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯉꯝꯗ꯭ꯔꯦꯀꯣ. ꯕꯣꯔꯥꯁꯦ 3ꯒ ꯂꯩꯔꯝꯃꯦ, ꯈꯥꯃꯦꯟ ꯕꯖꯥꯔꯁꯤꯒ. ꯑꯇꯩ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ. ꯑꯩꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯊꯥꯎꯁꯦ ꯌꯥꯝ ꯆꯥꯕ ꯐꯠꯇꯕꯅꯦꯕ. ꯑꯗꯨꯗꯨꯅ ꯑꯩ ꯊꯥꯎꯁꯦ ꯌꯥꯝ ꯆꯥꯔꯛꯇꯕꯅꯤ, ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯆꯥꯔꯦ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯊꯥꯎꯁꯦ. ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯥꯛ ꯇꯧꯗꯕꯤꯗꯅꯦ, ꯑꯗꯨꯗꯒꯤ ꯕꯣꯔꯥꯗ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯕꯣꯔꯥꯁꯦ ꯍꯧꯔꯛꯄꯅꯦꯕ. ꯑꯩꯅ ꯍꯧꯋꯤ ꯕꯣꯔꯥꯁꯦ ꯂꯩꯔꯨꯔꯒꯗꯤ ꯂꯨꯄꯥ ꯀꯌꯥꯒꯤ ꯑꯣꯏꯔꯅꯤꯀꯣ. ꯑꯗꯨꯒꯤ ꯃꯍꯨꯠ ꯌꯨꯝꯗ ꯑꯣꯏꯅ ꯍꯧꯔꯒ ꯆꯥꯕꯗꯨꯅ ꯄꯦꯟꯅꯁꯨ ꯆꯥꯕ, ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯕꯀꯣ. ꯑꯗꯣ ꯂꯩꯔꯨꯕ ꯍꯥꯏꯗꯨꯗꯤ ꯅꯪ ꯍꯥꯎꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯆꯥꯅꯤꯀꯣ. ꯑꯗꯣ ꯄꯩꯁꯥꯁꯨ ꯃꯥꯡꯕ, ꯍꯥꯎꯁꯨ ꯍꯥꯎꯇꯕ. ꯑꯗꯨꯗꯨꯅ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯧꯔꯒ ꯏꯁꯥꯅ ꯆꯥꯖꯕꯩ ꯋꯥꯅꯤ. ꯏꯁꯥꯅ ꯆꯥꯖꯔꯦꯕꯀꯣ. ꯑꯗꯣ ꯍꯥꯎꯔꯦ ꯐꯖꯅ ꯕꯣꯔꯥꯁꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯝ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦꯕ. ꯑꯗꯨꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯕꯣꯔꯥꯗꯣ ꯕꯦꯁꯣꯟ ꯃꯔꯛꯇ ꯀꯩꯅꯣ ꯍꯥꯞꯆꯜꯂꯤꯅꯦꯕ, ꯑꯩꯈꯣꯏꯒꯤ ꯖꯥꯝ ꯑꯇꯛꯄꯗꯣ, ꯆꯦꯡ ꯑꯇꯛꯄꯗꯣ ꯈꯇꯪ ꯆꯥꯏꯁꯜꯂꯒꯅꯦ, ꯃꯥꯒꯤ ꯀ꯭ꯔꯦꯝ ꯂꯥꯎꯕ, ꯍꯥꯏꯗꯤ ꯀ꯭ꯔꯦꯝ ꯂꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯇ꯭ꯔꯅꯦ ꯆꯥꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯝ ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ. ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯗꯨꯏꯁꯨ ꯏꯪꯉꯁꯨ ꯑꯗꯨꯝ ꯇꯧꯏ. ꯀꯩꯅꯣ ꯍꯥꯏꯕꯗ ꯈꯔ ꯀꯨꯏꯔꯦꯕ ꯕꯣꯔꯥꯁꯦ, ꯑꯌꯨꯛꯇ ꯍꯧꯕꯅꯦ. ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯁ꯭ꯋꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯒꯦ. ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯃꯌꯥꯝꯁꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ. ꯕꯥꯏ ꯕꯥꯏ.